Statehood Day gi thorom tongan mafamda pangthoknakre. Akhanava Assembly session kawinaba taksilubada Governor na yaningdaba ingit pirakle opposition ama oibagi sabsaba thabak tawgani haina CLP gi leader Okram Ibobina phongdokre. Manipur People Bill President Ayaba Pirabasu CA Bill Lishingni Taratruk Nakthokpa ngamloi haina MLA Govindas Konthokjamna phongdokre. Amasung Wakan Mifam Leptana Sathari Miyam gi Khongset Police na thakre Republic Day boycott tawbada sawatkre. Kurumjari, Times of Manipur News yang biru penumpu kumantem gentle na taram nokjari, hojing miam da pauk santong na pijari. Ani suba MR ge am court ge mang kiba 9mm ge nongmai yangkai taruk amasung magazine yangkai nipan ge manungda hojik nongmai nifu mangarom fagat pangamle thodok asige asumba puthokna bagi damak laingak na NI da case asi sina kibani. Case asiga mari leina na NI na thijin bagi thabak sathari. Thodok asida senaba laingak ki thodang da saruk yariba mioi fawba yauna fagat le Masi asengba asumba pambagi mayek laraba khudamni haina Chief Minister N Virena phongdokre. Manipur lengakna sinduna ahanba Manipur Rifle gi parade ground da pangthokiba statehood day gi thoromda saruk yakiba Chief Minister N Virena. Mamangi lengakna kadai fawba chumna amadi lana tawrami haibadu phongna khundam changdam ga loinana ure hokibadi hokre lakadoriba sing akhoi punna kari tawba yabage haibadu thidong inaduna afaba iramdam ama ohena ba honarasi haiki. Asoiba, nakaiba, kaya kami yawi, masih siyo majlis dari mana, rekomendasi nama kami masih komen lebih di sini, kasi nanti saya nama ada nomor yang kiri itu, mana boleh, dari itu ini nama dari mana? Ila alam ko ay nung ilaw sila siya kalali. Siya ko lang ko ang ko na para ko lang. Malu ki time ni mana se kloro na thula ka nung ay ang ko mang le ko na pa ko na ko na ena esa sinara na malu nung ay kaya ko ji na ko ko manunga ina tamada 40 ki matak 45 ki matak ko ko le Mahak na makataraduna ngasigi lengak asigi makada lairiba sinmi singna puksel sengna angamba thakta thabak tawraklaba matamda state asi saukhat maikaida purakpada natana miyamga afaba mari thamba ngamgani lamdam asigi sanabi ama oina imung manunggi thodoksing kudam oina isagi lukokpa luhongbana chingba kayada sarkar gi loisangda thabak tawriba sinmi singna masagi mathau kauthoklaga dharma karmagi thodokta pulap chatpagi hainabi leibana office sing kuntak lansibga pangkhak oina lehobagi thodok thokle Masina arapa mafamdagi lakpa miyamgi thamoida pendaba kaya yaudaba nate masigi hainabi asi thadoknaba honasi haike Ekoi matamami observe hainabi sunatlabi visitor namna aidu bhajana munawai hota haidokka harus dile ayo alaki ayo alaki apni isana bisinati aagaji de koi manavuri sura moroni ofiskar kare Manipuri masa kerapon saya, nerves lagi, ushobai, nerves lagi, office kita misi, awak apa ni, bagi Manipuri sekali misi. Usho, surah koron, nuhonga, masih ada bagi office kita misi macam ini mana problem. Malu yang mau office kita lagi apa kata, ni mungkin kaya sesuatu hanba, sehingga mesti tunggangi silang ayam, ruil lagi ayam, lu kerana ni pun Gold release. सरकार से खुंगम से को युम से कर कोई प्रयास करते हैं गवर्नेंस को मिलता है Thoromaduga mari lenana tongan ba contingent singe March 1st parade Chief Minister na yengsin baga loinana salami okay lengang na paikaliba go to village mission mai pakhan bada asobu thodang loriba lenga ki thongmi singbusu ikai khumna ba ut baga loinana pongning thogat khe Medium Imphal West contingent SI Puyam Bishojit Singh na command tawduna jangsilagi
Manipur Pradesh Congress Committee nasu statehood day gi thoram ngasi Congress baban da pangthokhe thoram adu da party gi president Tian Hawkip na masu ahum gi phiral chingkhatke loinana jati gi isai saktuna ikai khumnakhe thoram adu da CWC gi member Gai Khangam CLP leader Okram Ibobi amadi atai party gi lusingba kyana saruk yakhe CA bill gi matang da akhanava assembly session kobinaba governor unarubada assembly prolog tawkiba numit ini dangai re haina thamlamkhe haina CLP gi leader Okram Ibobina ngasi pangthokiba pawgi mifam amada phongdokre Congress baban da pangthokiba pawgi mifam aduda party gi president Tian Hawkip CWC gi member Gai Khangam MLA K Ranjit party gi thaupuba singsu saruk yakhe CLP gi leader Okram Ibobina makha taraduna Manipurna mapung faba statehood phangba chahi nifutare churakpaga mari lenena party asina yaifa pawjal pijari Manipuri ama oina mapung phaba state ama oirakpagi nungaiba ama poi party asina su statehood ki palan thoram party gi office ta pangthokre CA bill gi matangda sarkar asina akhanaba mifam natraga all political party gi mifam kaurakadra khanduna ngaibani adubu kaumalaktabaduda ngasi party gi president CWC gi member yauna Manipur gi governor Nazma Hatula unakhe Lok Sabha da pass tawkiba CA bill asina Manipur yauna north east da charangnaba amadi khosaunaba leiriba asigi matangda wari sanakhe Apikpa Purup oina leijaba state asidadi bill asina asuki matik akaiba lakani maram aduna state assembly ge akhanava session ama kobinaba governor da thamke adubu governor na state government na hajarakpadage assembly prolog tawkiba numit ini da ngairi haina pakom pirakhe governor na miyam ge khalaga thabak tawrakani haibage asada yamna wakhal chauna chatlubani adubu ningba kaina halakhe governor ge pakom asida party asina ninghanaba karisu leite state asigi miyam ge tungi yengduna opposition ama oina thabak tawgani CA bill gi mayokta party asina lauduna lakhibani su haike session ama kausi haiba tadi minimum 15 days notice piba da tawrani logiki maramdi Tripura su BJP gi chief minister Assam su BJP gi ni Manipur su BJP Arunachal si leiba mayam sing se akoina moida akoi yauroi haibi gi wana ta same color same party ni north east ki chief minister mayam ji paminaraga Jik lagi bayi NDA government sih dah. Aku sini ya besok moy haina. Yang na akan ber strong commitment nama galoi na decision low betar gadi India government nasu maksud yang seriously low bani haina. Semuanya thamjading bani. Amaromda BJP amadi paliba sarkar asigi mayokta wafam khara phongdoi haibigi wafam da journalist Kishore Chandra Wangkhembu faduna NSA panbigi thongase party asina su haksina lawi hiram asida AICC ki president su oiriva Rahul Gandhi na akan momongda yaningda phongdolakle maki yaningda bagi phongdok paserol amada Congress party na mahake damak lepli haike mau ama laksalak pasida adu more particularly si Kishore Sani wafam je koi Rahul ji da khan bani adu Rahul ji na ira iba si sina su mayam yewi hamdani Kishore Sani kan tada koi party na lihat bi hai dia pasal apa mesti koi kamera Manipur People Bill President Ayaba Pirabasu Citizenship Amendment Bill isingni taratruk ngakthokpa ngamloi haina Congress Party ki senior members su oiriba MLA Govindas konthokjamna phongdokre ngasi Tom TV ga bill asigi matangda Bauparada leiba MLA ki quarter da akanan unaba amada Govindas na makha taraduna Citizenship Amendment Bill isingni taratruk ki matangda mipung khudingna khangnare North East ki miyam asi mainland India ga yamna khenaba top pa masagi nat amadi chatnabi leijaba kanglup amani bill asi chanhalak naba honaba haibasi kanglup asibu atamna na singnaba thong amani matam kya gi mamangdagi khanduna lakpa bill ama oigani khalli Congress Party na sahi kya gi mamangdagi bill asigi mayokta lauduna lakhibani isagi purupta tosinaba fibam ama laklagani haibagi akiba leibadagi North East amadi Manipur da miyamna asobu ihu ama haubani masi isagi saktam kanjanabani haike saktam aikoi leijariba unique identity mayang manadaba saktam aikoi leijariba se asi soidana mangkani Tom TV na hangba tongan ba wahang singi pakumda MLA Govindas konthokjamna BJP party asidi oidabada ngangduna leireba party amani Lok Sabha da pass tawkiba bill amada close ama hapsinaba amadi yelongmi kanaba taksingani haina sarkar asibu lusingliba chief minister na phongdoliba wafam asida angakpa fawi tasengna hiram asida khangdaba male State Assembly da pass tawkiba Manipur People Bill asi President na ayaba pire haina laurabasu
Citizenship Amendment Bill na ek onduna chanarappada karisu kanaba fangloi. Bill asigi mayokta Manipur yauna North East ki miyam punamak punchinduna bill asigi mayokta leminaba mathau tai haike. Masi amna disturb to boy gani masi akai boy gani pass of report da close am hapse laga to hai bidu di ai di madu yarang madu mande aina yam hena khangdabagira aina madu madi ai haibangam close hapsin maduna koi protection to bangam madu mande. United People Front UPF Manipur gi lising makhada Citizenship Amendment Bill lising ni taratrupu Lok Sabha da pass tawkhibagi thongbu yaningdaba phongdoktu ngasi miyamna kaisampat lemajam lekai community hall da wakan mifam sathakre wakan mifam adu da saruk yakhiba front asigi president W Sekena varak ke laingakna makhogi rajniti gi khudong saba longna ba khona bada awang nungpok bharat da leiriba yellow furup muthana ba khona ba yaroi lamda masida leiriba yellow furupu Sangbidan gi ngaklo PB na ba akan ba khongjang sangsinglingai charakta CA bill pass tawkhiba haibasi laibak thibani bill asi awang nungpok bharat da leiriba yellow missing bu singna bani haike Manipur ki Chief Minister na thamli wafam sing ache ekoi yabangam loi aduna thamoi chengna Manipur ki praja sing ki ihul khangna asegumla ba Citizen Amendment Bill 2019 la che ekoi pass to bi yaroi masi ki mayok ekoi Manipur ki praja sing apam bade lei ba che Manipur ki Chief Minister na chi ki wafam sing ache ekoi thambi ga da bani hai ba che ekoi thamjage Tungda wakan mifam adu da saruk yakhiba tongan ba civil society amade ima singna citizenship bill bu yaning da phongdoktuna wakat khongset amasu satke kaisampat leimajam lekai dege hokhiba khongset adu nintai fa chutekta police na thatke maduda police amade miyam gi marakta chauna mukna ba thokhe pendraba miyamna down BJP government citizenship amendment bill chatna ba yaroi haibana singba khalau kya su lauke adu moinamak thoning da ba thokdokti thokhide khongset adu santi oina mafam adu dage halanke CA bill gi mayokta tongan ba mahiroi lup singna Republic Day gi thorom boycott tawkraba matung ngasisu Iboton Sana Higher Secondary School gi student union nasu Republic Day boycott tawrgani haina lauthokre ngasi mahiroi lup asigi General Secretary Denila Lystrom ga akhanana unaba amada mahiroi lup asinasu Republic Day boycott tawba haiba wafam asida sawgatkani masida school asigi mahiroi kharana numit asigi damak mass parts parade ki damak chatluba adu pau fauna ba wat khibetagini makhatana mahiroi sing adu chatana ba khangan khre makhoina su chatlaroi haibagi thajaba pire Jajabang amoy lebaki anga mathau sing na silakpa sarkar gi oiba thabak khudimak ta ju akhoi machine maram oiraga withdraw taw ju ba khoi saruk jajar haina khoi Iboton Sana Girls Higher Secondary School student union na phongdok chari Citizenship Amendment Bill lising ni taratruk satna ba yaroi haina ngasi Silchar da Assam Indigenous Peoples Protection Committee gi lising makhada Assam Indigenous Leading Organization Kuntrani thogi apunba mifam pangthoktana Barak Valley da bill asibu akan mamong da yaning da phongdok pagaloina na bill asigi mayokta khongjang kaya sangsin ba haina warep lokre warep sing adugi manung da hayeng Barak Valley gi mafam khuding da CA bill gi mayokta miyam gi mifam pangthokpa tha asigi kuntareta AIPPC gi convention ama pangthokpa amadi tha asigi kunipan da Lakhipur da mass rally ama pangthokpani haire Hojik pau gi marak thana temba prem tang logjari Manipur da ihan hanba oina healthcare products singi fangfam diagnostic instruments healthcare system registered office Khoyathong Nagamapal Road Imphal 795001 branch office Lalambung Makhong Rims Road near Syndicate Bank Imphal 795001 complete Rainstar surgical instruments hospital equipments OT lights and tables auto claps rehabilitation aids hospital consumables healthcare products diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 038520569092 amadi 917085776993. Ekoi gi email diagnoinst@gmail.com. Ngasimak lengsen birau diagnomet Instruments Healthcare System. Mahindra Tractor Showroom na monsoon season lakpada monsoon offer pijari India da saba Annapurna domestic mini rice mill amadi grinder akaknaba matam kharagi oina company na offer price ta miyamda phanganjari ho sangbay ma takpada electric prepaid ta subnataki lupa ni makhai mai chai besan morok yangang marumarang hawai makhal sul takpa yarba grinder su phangbiragani rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isana
ꯑꯗꯨꯝ ꯐꯧ ꯇꯛꯆꯕ ꯌꯥꯔꯕ ꯆꯦꯡ ꯋꯥꯏ ꯃꯥꯡꯍꯟꯗ꯭ꯔꯕ ꯆꯦꯡ ꯈꯩꯅꯗ꯭ꯔꯕ ꯑꯔꯅꯄꯨꯔꯅ ꯗꯣꯃꯦꯁꯇꯤꯛ ꯔꯥꯏꯁ ꯃꯤꯜꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯂꯤꯡꯁꯤꯟꯕꯤꯔꯛꯎ ꯃꯍꯤꯟꯗ꯭ꯔ ꯇ꯭ꯔꯦꯛꯇꯔ ꯁꯣꯔꯨꯝ ꯃꯥꯂꯣꯝ ꯕꯖꯥꯔ ꯄꯤꯖꯔꯤꯕ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯤꯌꯥꯝꯅ ꯂꯧꯕꯤꯍꯧ ꯑꯀꯛꯅꯕ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯃꯆꯜꯒꯤ ꯁꯥꯁꯦꯅꯕ ꯄ꯭ꯔꯗꯛꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯪꯂꯩꯄꯥꯛ ꯁ꯭ꯄꯥꯏꯁꯦꯁ ꯏꯟꯗꯁꯇ꯭ꯔꯤꯅ ꯄꯨꯊꯣꯛꯄ ꯃꯆꯜꯒꯤ ꯑꯇꯣꯞꯄ ꯃꯥꯟꯅꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯌꯨꯅꯤꯠ ꯑꯃꯠꯇ ꯂꯩꯖꯗꯦ KSIꯅ ꯄꯨꯊꯣꯛꯄ ꯃꯆꯜꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯕꯨ ꯈꯪꯅꯕꯒꯤꯗꯃꯛ ꯄꯦꯀꯦꯖꯤꯡꯗ KSI ꯂꯣꯒꯣ ꯀꯪꯂꯩꯄꯥꯛ ꯁ꯭ꯄꯥꯏꯁꯦꯁ ꯏꯟꯗꯁꯇ꯭ꯔꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯄꯦꯀꯦꯖꯤꯡꯗ ISO 9001-2008 or ISO 9001/2015 ꯑꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯂꯂꯥꯃꯨꯡ ꯃꯈꯣꯡ ꯇꯈꯦꯂꯃꯝ ꯂꯩꯀꯥꯏ ꯔꯤꯝꯁ ꯔꯣꯗ ꯐꯦꯛꯇꯔꯤ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯃꯆꯜꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯗꯛ ꯅꯠꯇꯦ ꯁꯥꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃꯥꯜꯍꯟꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯕ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯃꯆꯜ ꯀꯪꯂꯩꯄꯥꯛ ꯁ꯭ꯄꯥꯏꯁꯦꯁ ꯏꯟꯗꯁꯇ꯭ꯔꯤ ꯂꯂꯥꯃꯨꯡ ꯃꯈꯣꯡ ꯇꯈꯦꯂꯃꯝ ꯂꯩꯀꯥꯏ ꯔꯤम्स रोड फैक्ट्री थांगमीबन सिनाम लेकाई नियर लम्फे लम्पाक नत्रगा लॉग ऑन तौबियु www.machalspices.com और facebook/machalspices नत्रगा ईमेल तौबिरउ info@machalspices.com ब्रेक के मतुंगदा मखाताबा पाउ पिजरी शेड्यूल ट्राइब डिमांड कमिटी ऑफ मणिपुर ना मेटई बो शेड्यूल ट्राइब के लिस्ट चलहनबगे पांदमदा पांगथोखिबा मियांगी वारेप मिफमना लौखिबा वारेपकी मतुंग इना ngasi ahing noyai hayeng ahing noyai fauba manipur pumbada pung kunngari oiba general strike chathagani haina lauthokhiba adu matam khargi oina handokle haire demand committee ge general secretary na thadokpa cherol amana davi asigi matangda chief minister ge secretary na committee ge president ta thasigi kunthra ge nungthil pung mari makhai taba matamda wari sanana ba baton torokpodege khongjang asi handokpani wari sanaba adu ge fal yenglaga makha taba khongjang singidamak sem saminasi haike kumza lisingamaga chatret Marifudrani thoige waksingi kunhumdoini panba sagolsen numita lamdam asige leijaramba puya kayabu khomjinduna ngammi haiba matagum ningthau amadi mayang lamboiba santidas gosaiga loktunarga mi poloibagum chaikhal taret khaduna mai thakibagi thogdokpu ningsingduna International Observation Committee on Puya mai thaba ikop nasinduna puya mai thakibagi chahi chaniga marifudra suba palan thorom pangtholagani haina ikop ke convener hamom danina ngasi Manipur Press Club ta pangthokiba pawgi mifam amada phongdokhre mana makha taraduna puya mai thakibagi thogdokpu ngasigi mirolna pendaba phongdokpa thogdok aduda piriba saitheng nainaba amadi thogdok aduna chingmi tami khunagi yalongai gi saktam manghan khibasing hingathanduna apunbagi saktam saganabagi wakhalonda palan thorom asi pangthokadoribani thorom asi thasigi kunipanda ariba sana konung amadi khangabokta leiba Manjor Multi Purpose Research Center da pangthokani haire Nipu hojelaga morok mai thadna hat khiba asina singba thauri yandna hat pa lisei lipot na tumna phodna yai phau raga hat khiba adugum bai pa ipu singil laman kamdauna singdadagi habisi khallakpada luching purel oja kabana thokriba thodok sing asibu kawba naidana ningsing hobana ipa ipu singil laman singba saklagani haina khanbibadagi Laurok Pantha loibaga lokphom kaya sizinafam khangdana lairiba asi thingnabagi pandamda Agriculture Technology Management Agency khangaboke lising makhada farm school gi saruk ama oina ngasi daily khulgi khunja singda alu thabagi training program ama khulgi ningthau high Stephen ge lokphom da pangthokre training aduda maruoina Lady Rosetta hariva alu makhalase lokphom pari ama makhaida thake loinana VAM biofertilizer amadi green facer biopesticide sing sizinake Farm School Agriculture Technology Management Agency Atmagi Block Technology Manager Rima Devi Hemam gi lising makhada pangthokiba thormaduda saruk yakiba ADC Kangpopi gi member Heights Kangba Thangalda lamdamasida alugi pothok henganaba thangjilakliba Atmagi khongthang asi thaganingai ni agency asige mafam sab office ama mari leinaba loisangna thambiba chumgani haina sarkar gi pungning chingsilakli aigoi gi chingi lamda popi thabagi hainabisi yam tawe sarkar su yam thingi adubu makoi se hingnabagi survival gi means thibada thirapada tawbasu oiramba yai adubu masidi loan su yadaba thabakni masi tawdana naba aigoi chimi chinyaw sing su bahap taba phai adu masi lamsu yam manghan ba leihau yam manghan ba aduga ain gi wangmodasu criminal oiba thabak tawba asi oina tai adana masigumba mayam su hundoga oina minimum tillage season aduna mahi marong karamna thagani haibagi matang dasu miyam da khangan khe
Kabowok Makha Lekai Leva, Yamna Laira Batanatana, liver, lungs amadi, Iwat Pagilena Kayana Pamsenaduna Leriva, Salam Prem Kumar Giloinavi, Salam Tombireda, Salai Holdings Private Limited ki Chairman, Narembam Samarjit ki Lamjing Makada, Kambal, gas cylinder, stove, rice cooker na chingba yumgi chang Gadava, Masaksing Amadi, Prem Kumar ge Anaba the Mating Oinaba, Lupalising Taramangagi Mateng Kusinakre. Salam Tombiregi Yum the Satuna Piki Matenga Mari Lenana, Board of Directors ki member, Koizam Rosana, Corporate Social Responsibilities Program of Salai Holdings Private Limited ki Makada, Awa Ana Tarbasing Bumateng Pangduna Lakle. Makata Nasu Angam Mateng Pangkigani, Loinana, Tombire Amadi Prem Kumar gi Yumsu Salainas Haragani Haike. Hojapena Aham Viguna Pujarebisi, Akoi gas cylinder, Adigi, blanket, Mungi Awadapa, Mayamama, Aham Viguna Pujare, Aduga, Ladyba, Yumasisu, Akoi Yamna Pibam Sona. Labaya the Angang Marie Seliba Pipa Angang Tani Panchi and Bim Juri Sigi Pibam Zilebana Aquena Yumzi Mazu Aquay Siaming Gilising Makada Aquena Masima Labayaba Nungudaba Adumba Yamna Nongaiba Yumama Sabagi Pandam Lazy Asigumba Matengama Pibigamak Salai Holdings Private Limited Po Tombiregi Maikadi Tagat Pafong Dorokle Salai Organization Asina Agi Yum Kai Pibam Pataba Sibusu, Sabirani, Hai, Lising Rupa, Lising Taramanga, Amazu, Hozik, Pire, gas cylinder, Adagi, blanket, Maitan, Adagi, Atopa, Posaka, Amasu, Kolika, Amasu, Asiki the Maktaina, Anina Electana, Salagi, Organization Asibu Takasari. Salam Prem Kumar Amadi Tombire Animagna Masa Maribu Mabuk Tanaba Haiduna, no Magi Suduna Saramba Imung Amane, Adubu, Tombire Gimapureba, Prem Kumar Nakana Naduna Pamsenaduna Lake Kivada, Hena Awaba Mayuk Narakle. Sak Tonaba Sing Power later with the gate, Charuna Yangduna Tongi Haina, Tombirena, Paldom Lucky. Hojik, Prem Kumar Jenimsta Lyingly. Hojik Pau Gimaratana Temba Brematanga Luminase. Mayamana, Yapote Lobusa Carbonato, Zakrima, Aduiti, Zainjang, the Lucena Batarodana. Bishon the Butot Polorabati, Injangiti, Town Lorabane, Aduima, Dugandagi, Bishon the Gomas and Duga, they be Rogera. Hoi, Imalo Biruraki. Bunga, Bisholamaga Masalamagadapi. Ne, Kanglipagi spices industry production in Lobiron. Iramdong Posuere, Pojan, you out there, Chang Sotre, doing it, KSI, how give us a dry panty the Putuiba production. Ginger powder, chili powder, turmeric powder, cinnamon powder, mithi jira powder, amadi hairi bo. Loinana sa masal amadi machala powwa. Mayang manadaba packaging system so arba. Manipur da yanan boina spices industry da ISO 9001 2008 amadi ISO 9001 2015 phangmada natana trademark su registration tawraba KSI gi product tam season abuse. Sina quite again a parina, Bonina Pira in Ima KSI product city Yam Pavani. Welcome to Aryan Furniture House. Manipur Sajaba quality maintain Toraba Makal Kayagi furniture items sing Suna Fanganjari. Adongi Apama Makalgi furniture items sing Kanbiu, Lengsin Bidau, Aryan Furniture House, Hata Minutong. Loom Lang started with the idea of creating a one-stop destinations for all the fashion-forward and stylish shabby people and to pique the curiosity of the rest. With the customer at heart, we deals with shoes, bags and all types of cut and show products for women. We allow and provide customized products, especially wedding and evening gowns. Email loomlang@gmail.com, mobile 9958149894, 7085205085, 7085270490. Hello Kids Clubhouse Play School. Play smart, grow smart. Admissions open for 2019 sessions for playgroup, nursery, LKG, UKG at affordable fee structure. It follows playway and Montessori teaching by well-trained teachers with the help of audio-visual medium and regular activities to enhance creativity. It provides midday meal and transportation facilities. For more detail, please contact Hello Kids Clubhouse 700-5172-365 or 9612-719050. Break matungda mayam bamkuna taram nokchere.
National Cooperative Union India ke senthang makhada Manipur State Cooperative Union lamfel na sinduna Capacity Building and Modernization Haiba Hiramda Nomigoiva Seminar Amangasi Hill Tribal Council ke Conference Hall da Pangthokre. Thormaduda ADC Sandel Jen Baitena Chief Guest Manipur State Cooperative Union ke President L Tom Pisak na Thoram ke President Amadi Hills MSU ke Vice President Jangkhongam Haukif MSU ke Board of Management ke Member Mohammad Iqbal Ahmad MSU ke CEO I Ibo Yaima Amasung DCO Technopal Hyang Ibo Saso Thena Guest of Honor oina saruk yakhe Thormasiga Mari Lenena Jen Baitena Miyam na Kunai Asibu Sel Tok Taba Kunai Amani Haina Lana Kalami Adubu Society Asina Lamda Masigi Senminon Pagat Hanaba Honabada Asauba Togdang Lori Haike Maram yang Hangami Knowledge Rawaki Maram Suraya Kuliki Chocolate Tora Hayabadi Shikuma Cooperative Society Republic Day Naksilapagi Iroina Security Force ki Section Thorang Kansilakle Ngasisu Imphal ge Tongan Tongan Mafam Kyada Thibahumbi ki Thabak Leptana Sathari January 13 ta pangthokadoriba Republic Day celebration naksilakpaga loinana thokhaningdaba thaudok-sing thoktanaba Manipur Police Department na ngasisu Manipur gi tongan-tongan ba mafam kayada paksanna combing operation sathakre Imphal East ki oina Additional SP Law and Order AG Sarmagi mityeng makhada Deputy SP CDO Thangkhochon Haukip amadi SDPO Porompat Sankarjit Loitongbamna lusingba Imphal East Commando Women PS Porompat PS ki combined team na Ililbung Police Station gi manung chanba Khongman Mangzil area da paksanna combing operation sathaki ayuk ki pung manga makhaidagi pung 3 minute nimfu manga fauba sathaki ba operation aduda nupa humdraga manga nupi yangkhai ga humdoi punna mioi samaga kuntraga nipan verification sathaki maduda masagi saktak che yaudaba nupa taret makhatana verification chathanabagi damak laukhatuna Ililbung Police Station da sinakhi Operation aduga mari lainana Imphal East ki Deputy SP CDO Thangkhochon Haukipna wafam kayamasu thamki ado ngasi sina ngasi ayu anganba 5:30 dagi 6:45 phawbada Khongman Mangzil Zone 1 C area sida koi combing operation chathare a number of people pick up to verify to wasna 138 including 75 males and 53 females basi sida saktak che yaudaba which requires further verification mi Tarit nupa tarit pick up toy masisi Ililbung PS da sinare Imphal West ki oina district asigi additional SP operation TH Krishna Tombigi mityeng makhada Deputy SP CDO Rosit Iromna lusingba Imphal West CDO amadi Imphal Police Station gi combined team na Imphal Police Station gi manung chanba Babupara DC Road lambigi akoiba area da paksanna house search operation sathaki ayuk ki pung manga ga minute nimfu manga dagi pung 3 ka minute yangkai fawba sathaki ba operation aduda yum nimfu ga manga amadi mioi saniga kun verify tawki adumakpu thoidokpa mifami pundi yaukhide makha tarakpada team asimakna kaisampat laisom leirak amadi ahaibam leirak tasu ayuki pung 3 makhai dagi pung 9 minute manga fawba yum nimfu rom yum sangduna thiba humagi thabak sathaki adumakpu mifami pundi yaukhide amaromda Deputy SP CDO Imphal West Moirangthem Amit ki mityeng makhada Waheng Leikai Road Bhaigo Hotel Ziri parking area da combing operation sathaki ayuki pung 3 makhaidagi pung 9 ga minute kun fawba sathaki ba operation aduda punna mioi satrukka humfu humdoi masa masagi saktakche puthok handuna verification sathaki maduda masagi saktakche puthok pangamdaba mioi kuntra ga mathoi makhatana verification chathanabagi damak city police station da sinaki Nakalamaromda ngasi nungthil Imphal West District Police ki kangbuna Pauna Bazar ki Mahavir Store mamang Evolve Cycle MPP Office Polo Ground Maning Leima Shopping Plaza amadi Governor Road tasu combing operation sathake maduda mioi chamanga ga nifutaruk masak khangdokpagi thabak chathabada masagi saktak se puthokpa ngamdaba mioi kuntaret makhataba verification gi damak police na khangatloga city police da sinakre Sacred Heart Higher Secondary School da masak khangdaba khulai paibasingna thasi gi tara manga amasung tara tret ki numidang da tangkak anirak thongna nongmai kapsilambagi thongbu yaningdaba phongdoktuna ngasi porompata wakan mifam sathakre Kongpal Kongkham Leikai Maira Paivilup Kurai Chingangbam Leikai Maira Paivilup amadi Yangoi Ningthau Maira Paivilup na sinduna sathaki wakat mifam aduda nongmai kapsin bagi thong adu bu yaningdaba phongdokpaga
loinana yaning phongtokpa wahi kya iba placard sing sizinakhi wakat khongjak aduda saruk yakiba maira paibi ima singna mahiloi sang singda nongmai kapsin bagi thongbu yaning daba phongdona rakhe mahai tampham sang haiba sidi Ishorgi mandir gumbani aduga laikai da leibasu school ni na sigumba aki akhang pidana chhatra sing amadi kairo laikai da tawba si akhoi amuhanna pamjadaba gidamakta amuhanna tawbiganu haina akhoi ngasigi nongmai kapsallami ba icha sing haitare sigumba da akhoi haijaningi maramdi amuhanna sigumba thabak si tawragadi laikai da lairiba mioi sing amadi chhatra chhatri sing asuki matik mipaina ba thabak asigumba thaba asi tasengna tawja ningdabadagi kongpan kongham laikai awang maira lukki secretary ama oina aina mayamda khanghanjari tha asigi tara tarik ki numidang wairam pung taruk lom taba matamda Thawal district police commando na khongjomda leiba masagi memdagi fare hairiba thoksom manglem chahi kunthra taruk apopa leikhidraba tomba UNLF ke mari leina de loinana mahake commander ni haiba ngangom nausi allies now hairiba ming asisu UNLF ta leite maramaduna mi asi UNLF ka hiram amata da mari leina de manglem da lupki fan khongbot hanki haibasi aranba sendin sajinba pawni amadi singjamai supermarket ge fare hariba khangembam tonson chahi kun apokpa ravikanta kumbi santipur mayai lekai dege hariba mi asi isam samba imphal da leiba hotel amada mahi masing tamduna leijaba mi oine mahaki mayamba amadi UNLF ta yauduna leibak miyam ge ningtam lalhogda saruk yari mayamba natraga manauna leibak miyam ge lalhog yaukhranga lehoriba imung manunggi miyoi amadi masil manau singda onsindana otnaiba amadi faba punba tawba haibasi Manipur police na atamna sathaba thongni haina aina thingkraba laloluf UNLF ke Department of Publicity ke director M Sakena thadorokpa serol amana hairakli Imphal East district ke manung sanba naharup awang lekai mayai lekai amadi Panggongi miyam na khusamnaduna and plastic pollution we love green and clean city haiba paujel piraduna YIS Enterprises ke founder ge tengbang amadi DDK Imphal ge program officer oina thopuribi Santa Posangbam ge lising makhada lamtu sengdokpe ge thoram ama pangthokre thoram asigi manung channa wana saba dustbin marifurom YIS ke founder Yumnam Ibom Sana laikai asibu lu nana thamnab ge pandamda miyam da yentokhe loinana mahna plastic recycle farm ama lingkhatuna sizinaba loireba plastic bottle sing khomjinduna sungdokna ba khona bada chawna tengbangli thoram adu da saruk yakhiba Naharup Gram Panchayat Ward number 1 gi member Nongmaithem Sarmilana lu nana ba khona bada sel sang de haiba wakolon asida punna thabak tongminaba mathau tai loinana laikai asibu lu nana ba khona bada saruk yareba mioi sing job card ming haptuna mahaki maikai dege angamba thakta tengbangani haikhe ngasagi nongpokki sanjemam haribadu tawriba langai haribadu moina tawridu yam phajabdagi adugumagi wakhalonje akhoi gi wakhanda su leirei aduga ise masantna puthorak pajiga chanana akhoi ju tawdaba yade haidana sigi thabakse akoina joka ki holder khuding makse puthoga ngasi masi mangna paisa je ngasi mang heng mak phangadam ni haibdi nate mathangi ward iman lorpa matamda akoina mi mayam jingje kokthoga sumaina tawjabani adum akoi yare gai athuba khudingi matam matamgi matungina thuna tha amagi manungda khoina social service se pangthoknaba na honajage na khanjari All Jiribam Road Transport Drivers Union Jiribam na truck drivers singdagi paisa lawi haina Highway Truck Owners Welfare Organization na maral sirikliba se impham yaudaba aran ba wafamni truck drivers singdagi paisa lawkhiba leite haina ngasi pawmi singa unaba amada All Jiribam Road Transport Drivers Union gi Vice President S Pratap na phongdokre Hojik amuk sanabagi pawmi ampuna miyang taminase Statehood Day gi thorongga mari lenana Imphal gi mapal kangjibungda satharakhiba International Women's Polo Tournament lisingani taranipan ngasi loisinkhre ngasi sanakiba final match ta Argentina na USA bu panjel mapan tareta maithiba piduna tournament asigi champion oikhre tournament asigi champion oikraba Argentina ki team captain Elena Brown na ngasi sanakhiba match asi yamna singnaningai oiba match amani masida Argentina na mai pakpa ngamjaba asi laibok fabani tungdasu tournament asida saruk yagani haibagi wafam thamnamkhe
civic experience. I think that the more exciting is winning nor playing, but I think that winning gives an opening to our careers. I think that it's going to get an opportunity to all the Manipurians that don't want to play because they're seeing how exciting is winning and how exciting is playing, because even if we lose or we win, it's very exciting to play. Nakalamaromda tournament asigi runners up takrava USA gi team captain Cindy Helena sana baibasi amana thoiba amana maithi baibasi mausani ngasi Argentina gi maikei gi su yamna thawai haksang yauna sana khiba adu thaganingai ni matungda pangthokpa tournament da saruk yaduna afaba performance utkani haike. Tournament asi pangthokpagi nunggi oiba warol piraduna All Manipur Polo Association gi president Sarat Chandrana tournament asi da saruk yariba team khudimapu thagatpa phongdoloduna ngasi sanakhiba match adu yengbada apenba poi nakalani makna yamna thawai hakchang yauna sanakhi thoiba amadi maithi baibasi laibaki wani maru oiribadi sanabada mating leina sanabaduni maru oiribadi aduga khwaidagi maru oiribana sanaroisingna awa nungai kaya laiduna su punama kauthoktuna nungsiba wari ama oina pubi ko haike. I have such an impression that teams, all the teams, 6 teams, all coming from abroad, USA, Argentina, Canada, Kenya, really feel so happy that they have come all the way for such a long distance just to put up polo tournament for it. Tungda manamathumsu yenthoke tournament asigi oina thangong amadi KMM Riders School gi thoibada Best Pony aduga Best Player da Thaudam Canada foreign player singna khusin akhe. Tha asigi tarahum doidagi hogduna harauro YMC ground satharakhiva Nipan Suba harauro trophy state level village wise football tournament ge ngaseu sanakhiva match ge ahanba ground da young boys tan khamna yamna laksaba mongda ANYC Awangairambambu Panjil Mapanamada Maitiba PK Aduga Anisuba ground Sanakiba Matchtana Lamlai Epsina SYDC Sinambu Panjil Manga Humda Maitiba PK Pungdong Bamda Satarkiba State Level Under 17 9-man airside football tournament bu Pupu Cup ki league ground ngasi lotion kre ngasi aroiba league ki ahanba match Sanakibada Hangang FC bu SBR FC Nongdamna Panjil Mari Humda Maitiba PK ngasi nongdam gi mai pakpagi goal sing adu jersey number 12 Uttam Kumar na Panjil ani chankhe amadi jersey number 10 Ronaldo na chankhiba Panjil ani aduna mai pakpagi lambi oikhe Hangang FC gi maikei degi chankhiba Panjil sing aduna match ki tara mari suba minute jersey number 8 Singkhaina kunthra manga suba minute jersey number 10 Lucky amadi match ki kunthra mapan suba minute jersey number 16 Lanthoibana chankhibani Ani suba ground sanakiba match tana Kangla FC amadi Sanamahi FC Pungdongbam Panjil ani chanaduna draw chatke Cup asigi quarter final matching thasigi kunhumdai ge horagani quarter final ge ahanba ground da KYFA koirangai amadi KFC Khurai anina sanaragani aduga ani suba ground na Marup FC Hairok amadi YDCL Pungdongbam anina semi final match ki damak livak lepnaragani All Manipur Filmmakers and Producers Association asinduna ngarang dagi Porongpa TV Tower manakta leva nesugi ground sa tharakiba mangarak suba Ampimpa Cup Lishingani Tara Mapan Gingasi ahanba ground da Ampimpa FC amadi Amka FC Panjil amamam sanaduna draw oike aduga ani suba ground gi match tana Amik A amadi MSET FC anina Panjil amata sanaba ngamdana draw chatke ngasi nungthil gi oina ahanba ground da Editor FC na Amik B FC bu Panjil ani mada maithiba PK Loinana ngasi aroiba match tana Amik C FC bu Bawan test boda pangthok kadoriba ani suba North East Zone Pencat Select Championship ta saruk yarugadaba Manipur gi Pencat Select Association gi official yauna nupa masa amadi nupi masa sanaroi punna mioi nifuma thoina saba Manipur gi team ngasi ayuk ai chauba Nursing Institute Porangpat ki chairman Thaudam Ibotombi Association gi secretary amadi president na Kumalampak ISBT dagi lamthakre Manipur gi team asida official oina Costa Nawang Ngangom manager oina N Robindro amadi referee oina CS Joy Kumar na lusingli Hoji amuk ngasi nungtil the phone kiba Manipuri pause singi maru pau muk puna yang minasi Kangleipak ki maira statehood day gi thoram pak sana pangthokre ani suba MR gi am court gi mangkhiba nongmai yakhai nipan gi manungda nifu manga rom phangle chief minister ban handokre
Hayengdagi hona Barak Valley gi akoiba mafamsingda khongang chaksinaba warep mari lawkhre. Manipur People's Bill ayaba piraglavasu Citizenship Amendment Bill 2013 ngakthokba ngamloi Govindas Konthaujam nongmai kapsilambagi mayokta miyamna wakat mifam chathakre. Kangla Pau Kendra Sasan Pairiva NDA gi mapang JDU na Rajya Sabha da kep mayokta vote pinaba warep lawkhre. Northeast ki CSO singa unagadawri. Citizenship Amendment Bill 2013 Nagaland da darkar oide chatnaroi Rio Grassroots tagi education sector gi revolution hauragani Biren Pauzel Khwaidagi mithoi mihen ba state ama oinaba hotnasi Chief Minister Lok Sabha na pass togiba Citizenship Amendment Bill handokadabani UPF Nongmai kapsil lambagi mayokta wakat mifum chathakre Pandam Manipur ni India gi mapung phaba state oirakhiba numit pangthokre Laingak asina tawgani haikibasing ayamba thabakta onthokre Chief Minister Sahi sigi January Saichat Kunipanda Puya Mai Thakibagi Ningsing Thoram Pangthoklagani Iko Aibasingi Ahingba Koklen Sing Hingna Mai Thabaga Pangkhakni Dhani STDCM gi Schedule Tribe Demand Committee Manipur gi Ban Handokre Thawal Turel the Pek ni Balangoi Khupek Asidi Sen Mafia Kangbuni Suraj Kumar Aroibada Moroiba Pamukana Fangbigani Statehood Day gi thoram tongan ba mafam da pangthokna khre Akhanava assembly session kobina ba taksilubada governor na yaning da ba ingit pirakle opposition ama oibagi sapsa ba thabak tawgani haina CLP gi leader Okram Ibobina phongdokhre Manipur People Bill President Ayaba Pirabasu CA Bill 2013 ngakthokpa ngamloi haina MLA Govindas Konthaujamna phongdokhre amasung wakan mifam leptana sathari miyam gi khongsat police na thakre Republic Day boycott tawbuda sabatkre ngasi gona di matang sida Manipuri Paulo Jare Times of Manipur News yang biru punampu amukana kurumjare